ꯀꯔꯤꯒꯨꯝꯕꯗ ꯈꯜꯂꯨꯕ꯭ꯔꯥ ꯃꯗꯨꯗꯤ ꯔꯦꯀꯨꯜꯅ ꯄꯣꯠ ꯑꯃ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯣꯠ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯁꯤꯜꯂꯒ ꯆꯥꯝꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ? ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯆꯥꯅꯕ ꯄꯣꯠ ꯑꯗꯨ ꯆꯥꯝꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯆꯥꯅꯕ ꯄꯣꯠ ꯑꯗꯨ ꯃꯣꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒ ꯊꯣꯏꯗꯣꯛꯅ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯅꯁꯨ ꯎꯕꯤꯔꯝꯂꯒꯅꯤ ꯃꯗꯨꯗꯤ ꯔꯦꯀꯨꯜꯅ ꯆꯥꯅꯕ ꯄꯣꯠ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯏꯁꯤꯡꯗ ꯂꯨꯞꯄꯤ, ꯆꯣꯠꯍꯜꯂꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯐꯅ ꯌꯥꯝꯅ ꯏꯁꯤꯡ ꯑꯗꯨ ꯃꯣꯠꯂꯒꯁꯨ꯫ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯥꯅꯕ ꯄꯣꯠ ꯈꯛ ꯅꯠꯇꯅ ꯆꯨꯝꯅꯒꯤ ꯄꯣꯠꯁꯤꯡ ꯍꯥꯏꯕꯗꯤ ꯁꯥꯟꯅꯄꯣꯠ ꯅꯨꯡꯒꯨꯝꯕꯗꯁꯨ ꯇꯧꯏ꯫ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯔꯦꯀꯨꯜꯒꯤ ꯑꯣꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏ꯫ ꯃꯔꯝꯗꯤ ꯔꯦꯀꯨꯜꯒꯤ ꯈꯨꯕꯥꯛꯀꯤ ꯎꯟꯁꯥ ꯑꯁꯤ ꯌꯥꯝꯅ ꯊꯥꯏ꯫ ꯑꯗꯨꯅ ꯏꯁꯤꯡꯗ ꯆꯣꯠꯍꯟꯕ ꯃꯇꯝꯗ ꯈꯨꯠ ꯑꯗꯨꯅ ꯄꯣꯠ ꯑꯗꯨ ꯐꯖꯅ ꯐꯤꯜ ꯍꯥꯏꯕꯗꯤ ꯐꯥꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯔꯦꯀꯨꯜꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯁꯤꯜꯂꯒ ꯆꯣꯠꯍꯜꯂꯒ ꯄꯣꯠ ꯑꯗꯨꯒꯤ ꯁꯦꯞ ꯍꯥꯏꯕꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯐꯖꯅ ꯈꯪꯕ ꯉꯝꯃꯤ꯫